punshi khongchad asida isai haibasi yaudhragadi hingmada mahau thoktabagum Lata Mangeshkar gi saibu tabada pamdaba kanabu leiramgani adunabu Bharat ki ahanba Prime Minister Jawaharlal Nehru fauba Lata Mangeshkar gi isai tabada mamittagi mapi taki Lata gi punsi wari karamna isai gi sangsara asida sanglakhibno karamba Manipuri isai sakhi mayum pandabagi maram asigumba wari kaya mga sige video sida fangbigani loyo faupatang taminasi karigumba wafam amatang madudi games hanaraga lupa lagyang kay faupatan bayay tabiri basi asingmamakni kamaino no madudi download toubiyu Playerzpot apps masida 15 plus games like carom, call break, chain reaction, sticky bart, ludo, snacks ladders, fruit slice kaya masana fangbigani Rummy games da di lupa madigi hauraga table join tauraga ntigi ngambayay. Application na si 100% 7 secure made in India apps amani. 7 million active users lay amadi line na paisa withdraw taubasuyay. Ay koy gumba player gi oina ano bo offer kaya musulai. Ay ki referral code PLAYERS200 seasonaraga di ₹200 ki sign up bonus ufang bigani. Asin ato pa games like Sip Fight, Chess, Housie Quiz sana bu ufang bigani. Friends mayan the apps sa share taubiraga di 2% winning so bigani. Lupa lagyang kay fauba fangbibagi damak apps asi download toubiyu link asi video ki description da fangbigani Lata Mangeshkar na fangkibay awards karaming na palagadi National Film Awards, BFJ Awards, Filmfare Award for Best Female Playback Singer, Filmfare Special Award, Filmfare Lifetime Achievement Award, loina na Honor Awards mingo na palagadi Padma Bhushan 1969, Dada Sai Phalke Award 1989, Maharashtra Bhushan 1997, Padma Vibhushan 1999, Bharat Ratna 2001, Officer of the National Order of the Legion of Honor 2006, Indian Language Makhal Kuntratrok hena isai record tauki 1974 da Bharat ki ahanba saisakpi ama oina Royal Albert Hall London da isai sakhi mayamna Lata di haina su khangnai hojik Lata di gi punsi wari amuk taminasi 28 September 1929 Indore, Madhya Pradesh sa pong nafamni mapabong iming na Dinanath Mangeshkar mapabong asi isay yoza masuni mapabong na mahiroy kaya may isay takbibada lataso lona taraga tamlami noong mamahiroy ama isay surching bada soy badu tabada mapabong aduna thokringay da latana sanglaga mahiroy adu da hairami Marup nang nasingliba sur adu lali sumna singgadabni haiduna latana sur adu singbada mapabong aduna tabada mamada haikirami yumasida asuk sur phajabi ama leiraga ay hojik fawba khanglamde latagi isay tamba hayeng ayuk pung taruk tagi hauragani haiduna mapabong na latabu isay tambi bahaukirami mapabong na latada bema miyoy bana wangang kuding artha laibagum isayda sura sige artha matampum na magtalay habisi kauganu matamadu da lata sahi mga subata ngairi mamagi mingna Sudhamati Mangeshkar Masil mo pa mangani Lata Ashabosle Mina Usahamadi Haridayanath Lata na khwaitagi ahal ni mapabong si astrologer masuerami mapabong na latagi mamada hairami ay na latagi kutiyeng mo da lata si malemdap ming leraba misakamadi oigadawri adubu iyum di paloy imong manunggi awa na apom na mag lata na pugani mapabong na sulata si masano pataw na ninglami asumna sahi karnigi matung aseng mamaki ikang kangawdana heart attack na badagi mapabong adu laikidre imong manunggi daita pumnamak latagi mathakta taki selgi awaba nong manumagi hanjalaki latagi mapabonga nabiyuk chitrapat movie company gi owner Master Binayak ki mamana ba oirami Master Binayak na latabu mateng tawbiki lata Indore thadok Mumbai te yumhonglaki film industry da heroine gi mamanabi natraga machi sigumba role macha funky tautabu lata acting da di interest leiramdi film da di makeup tauba kapningdrasu kappa noningdrasu nokpa gi acting asi hainaramdi matamadu 1945 adwai gi wari ni isay macha sakpa fangbadagi sel khajik tungsalaba matung radio leiraga yumda ahanba thaba matamda minglerba singer KL Saigal laikhidre aibagi pawadu radio da takhirami Lata na piklingai dagi hauna amuktang unaba fangjagi haina khalakpa misakni awabagi mathakta nungaitabagi paw asi manam thokhirami adubu punsigi khongchat haibase asini awa nungai gi lambi asida mopa nupa manaw nupi amadi mamagi responsibility laibana Hindi say sakpa fangtabadagi Marathi say oina sakhirami isay sakpa fangba khuding isorda khwairamki adudagi amuk latabu sembirakpa Master Binayak laikhidre
isorna karama sangyeng tawribano haiduna masa mathanta kaplaga hangjakhi. 1948 matamaduda minglerba music director Gulam Haidarna Lata bu Hindi sei saknaba haiduna producer kayamada haijakhi dubu producer matana Lata si pamlamdi maramdi khonjel asi pai haiduna adubu Gulam Haidarna hairami Lata nang wakal sondaba tawganu nungtigi tambal lepkono nangi khonjel asi nongmadi mayamna isai sakpiu haina nangonda nonjagani Lata nangonda wa maso haike muna taw asisu isai asigi wa ase karma kalakarna sai thadoino adu oragadi amuka hena fajana sakpa ngamgani aduga ase masu khangjalu madudi isai adugi wahi khudingmak seng sengna sau mayamna tabada khangnaba sumna Gulam Haidarna Lata bu isai sakpagi khudong chaba pikhirami tapna film industry asida mayamna sakhangnaba haukhirami matamaduda Dilip Kumar su minglerba actor mani Dilip Kumar na Lata da hairami Lata nang nauna fawgalagliba singer ni Marathi ni Hindi sei asidi Urdu gi wahi kaya masu yawi Lata nang ngamoy haiduna hairakpada Lata na wahi asi tabada yam sauningami dubu anaw-anaw challenge amaga loinana Urdu lon su tamlaga isai kaya masakhirami Lata na fongdoki madudi matamaduda Dilip Kumar da sawarbasu siguma wahi asi haibiramdragadi Urdu tambagi wakhal asi leiramloi ngasi Hindi gi isai kaya masakpa ngamlibasi Dilip Kumar gi wahi adunani asumna isai mayam masakpadagi mayamna sakhangnakhi nongmudi isai 7-10 fawba sakhi Mehel film gi isai Aayega Aane Wala music director Premchand Prakashan na semba isai asi super hit oikhirami isai asi actress Madhubala na company 1950s matamaduda minglerba music director Anil Biswas Shankar J Kishan Naushad Ali SD Burman Heman Kumar kaya magathabak tominakhi 27 January 1963 patriotic song E Mere Watan Ki Logo Jara Aag Mein Bhar Lo Pani isai asi Lata na sakpa matamda Bharat ki ahanba Prime Minister Jawaharlal Nehru mamitagi mapitakhi 1964 romantic song Lag Ja Gale amadi 50,000 isai mathanta sakpagi Guinness World Record so Lata gi mingdalai Manipuri film Maitsa ki isai Pamuba Nungsiba Susakhi Film industry ki saknarba kaya mana luhongbagi wafam thamki adubu Lata na yakhidi kari maramgino hairagadi sahi nauringaida imung manunggi awa ana mayamadu thadoklaga chatpa ngamkhidaba asam tawduna 2022 January aduaida corona amadi pneumonia anabasu henjalakpana haksang ka hena sokchanki corona negative result orba matung doctor na khara fare haina hakhirami adudagi ikhang khangaudana nongmaijing February gi tang 3 ayuki matamda Ima Lata taibang pan thadoklaga chatkhre Machimbalda Saraswati ima tongliba Bharat ki ima ngasiti Himalem thadolaga chatkhiba haibasi ikhoigidi yamna chawba mangjaba mani ngasi Ima Lata dagi ikhoina tamjaba yaba paradi miyobe ikhoigi punsida awaba phanayamna thengnarabasu mayokna bangamna bohonagadabani loinana anaw-anawba bidya kayama tamlaga punsigi lambi asida mangjil thana bohonagadabni haibasi Ima Lata na takbiramle ikhoida nongma natraga nongmadi ikhoi loina sigadawribani hinglingai matam asida mingchat lairaba thabak iramdamgi damak tawramlaga hayeng aina sikrabasu mayamna solauba sini Ima Lata isai sakpa matamda makhongda kari amata uptana isai sai maramdi isai ase Saraswati imagi khudolni haiduna thamoi sengna sakpa maru oi haina fongdokhi hojik matamgi singer sing sidi show off amade controversy na pik thalaba matam asida Ima Lata di controversy amata leitana simple living and high thinking ga loinana ekhoi mayam thadolaga chatkre hojik video yengbiriba aigi marupna Ima Lata rest in peace saina comments ta thambiramu asina Shraddhanjali ama oigani channel asida anoba marup oibiragadi nugsibiduna like share in WhatsApp Facebook Instagram loinana subscribe amadi all bell button so click tawsan view maramdi next ki video da isagi mobile natraga computer da na fangbinaba thank you